ꯉꯁꯤꯗꯤ ꯇꯟ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯊꯥꯎꯗ ꯇꯥꯎꯔꯒ ꯆꯥ ꯑꯃꯒ ꯃꯥꯏꯔꯦꯟ ꯁꯥꯛꯁꯤꯃ ꯇꯧꯔꯅꯤ ꯃꯥꯏꯔꯦꯟꯁꯤꯃ ꯈꯥꯏꯗꯠꯂꯦ ꯉꯁꯤꯗꯤ ꯈꯣꯛꯄ ꯆꯥꯝꯕ ꯈꯣꯠꯄꯒꯤ ꯊꯕꯛꯁꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯇꯧꯈ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗ ꯑꯣꯏꯅ ꯂꯩꯔꯦ ꯃꯀꯨꯁꯤ ꯀꯣꯛꯇꯠꯂꯒ ꯐꯖꯅ ꯃꯥꯏꯔꯦꯟ ꯑꯃ ꯇꯧꯔꯒꯦ ꯑꯂꯨ ꯁꯥꯛ ꯑꯃ ꯇꯧꯔꯒꯦ ꯑꯗꯨ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯃꯍꯤꯒꯤ ꯑꯂꯨ ꯁꯥꯛꯇꯤ ꯊꯣꯡꯕ ꯉꯁꯥꯏ ꯍꯧꯈ꯭ꯔꯦ ꯐꯖꯔꯦ ꯊꯣꯡꯗꯔꯦ ꯉꯧꯁꯟꯈ꯭ꯔꯦ ꯉꯧꯕꯗꯤ ꯍꯥꯄꯛꯇ꯭ꯔꯦ ꯑꯂꯨ ꯁꯥꯛꯇꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯥꯏꯔꯦꯟꯒ ꯍꯋꯥꯏ ꯊꯣꯡꯕꯒ ꯇꯟꯒ ꯋꯥꯠꯂꯤ ꯇꯟꯒꯤꯅꯤ ꯁꯤꯅ ꯇꯟꯒꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯊꯥꯎ ꯈꯔ ꯍꯩꯖꯜꯂꯦ ꯑꯗꯩꯗꯤ ꯇꯞꯅ ꯈꯒ ꯃꯇꯨꯝ ꯇꯥꯁꯟꯗꯅꯕ ꯈꯒ ꯍꯥꯟꯅ ꯇꯣꯠꯊꯣꯛꯄꯤꯔꯕ ꯐꯖꯅ ꯇꯣꯠꯂꯦ ꯌꯥꯝ ꯁꯥꯡꯉꯦꯅ ꯍꯥꯞꯆꯜꯂꯛꯇ꯭ꯔꯕ ꯏꯁꯤꯡ ꯍꯩꯖꯜꯂꯦ ꯑꯗꯩ ꯈꯤꯇꯪ ꯍꯩꯔꯒ ꯇꯣꯠꯇꯧꯅꯤꯀꯣ ꯑꯩꯅꯗꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯁꯥꯡꯍꯟꯅꯤꯡꯗꯗꯅ ꯍꯥꯄꯛꯇ꯭ꯔꯕꯅꯤ ꯐꯖꯅ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯂꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯨꯏꯔꯦ ꯇꯣꯠꯂꯤꯁꯦ ꯂꯣꯏꯔꯦ ꯇꯟꯁꯦ ꯑꯩꯈꯣই ꯕꯥꯁꯨ ꯌꯦꯡ ꯉꯝꯗꯗꯅ ꯃꯥꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯛꯏ ꯇꯟ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯅꯨꯄꯤꯅ ꯇꯛꯊꯗꯣꯔꯤ ꯃꯥꯅ ꯁꯦꯞ ꯈꯔ ꯇꯥꯏ ꯇꯣꯛꯑꯗꯧꯔꯦ ꯍꯧꯖꯤꯛ ꯇꯛꯅꯕꯁꯦ ꯀꯩꯕ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯁꯥꯡꯉꯦ ꯑꯃꯇꯪ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯎꯠꯂꯛꯑꯗꯤ ꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯦꯕ ꯐꯖꯅ ꯇꯛꯊꯔꯦ ꯇꯟ ꯇꯛꯄꯗ ꯔꯥꯎꯟ ꯇꯥꯕ ꯍꯩꯇꯕ ꯀꯥꯡꯕꯨꯒꯤ ꯃꯨꯟꯅꯦ ꯍꯧꯔꯣ ꯐꯖꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯁꯨ ꯌꯦꯡꯉꯁꯨ ꯍꯩꯇꯦ ꯊꯥꯎꯁꯦ ꯁꯥꯔꯦ ꯇꯟ ꯍꯥꯞꯆꯜꯂꯒꯦ ꯍꯧꯖꯤꯛ ꯇꯟꯁꯦ ꯐꯖꯅ ꯀꯥꯝꯃꯦꯍꯦ ꯍꯥꯎꯔꯅꯤ ꯐꯖꯅ ꯍꯣꯔꯦꯟꯗꯤ ꯀꯌꯥꯃꯨꯛ ꯆꯥꯡ 10ꯃꯨꯛ ꯆꯥꯊꯣꯛ ꯂꯣꯏꯔꯦ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯂꯦꯡꯈꯠꯇꯅꯀꯣ ꯐꯖꯔꯦ ꯇꯟ ꯍꯧꯕꯁꯤꯗꯤ ꯑꯃꯗ ꯍꯦꯟꯅ ꯎꯠꯂꯔꯣꯏꯒꯦ ꯃꯌꯥꯝ ꯎꯠꯂꯔꯗꯤ ꯌꯥꯝꯃꯅꯤꯕ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯂꯨ ꯁꯥꯛ ꯁꯤꯃꯅꯦ ꯍꯋꯥꯏ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯒꯤ ꯃꯥꯏꯔꯦꯟ ꯁꯥꯛ ꯑꯃꯒ ꯁꯤ ꯍꯥꯎꯗꯣꯔꯤ ꯃꯩ ꯇꯥꯔꯦ ꯇꯟꯁꯦ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯉꯁꯤꯗꯤ ꯀꯂꯦꯖꯥ ꯃꯦꯠꯄ ꯑꯝꯇꯪ ꯍꯥꯎꯕ ꯍꯥꯎꯇꯕ hảo đi gì đi mình nằm gì cãi xa dính đứng rồi có đen xa hao vào dính rồi cứ lòng hầu rồi kìa tụi đi xa chứ anh ạ mau kìa
ไม่ตายเลยย่างเขาเลย잘해. 마이렌 삭시한 허렇게. 아씨. 아. 까리 잎이 마냥 돈지가. 마이렌 삭시네. Makan Kaleja juga tahu gak? Tahu gak? Apa? Nah. Hawai giống như Hawai đấy cà mấy mai gì đấy đây là sắp mặn này dễ anh biết lưu sạc xem tập Has, makeup, gitu. Ya. Hawai nó chán là đi Mairen mày chỗ đi cái nồi alu chán là mình cha hạt chân vậy Kaleja juga umur kata bibi apa sih umur tak ya alright tóc chân như thế Mairen chứ thế Mairen roll loin tao Ôi giời Hỏi không?
Phải hào đấy thì đi. 아주 짜독이 짠 맛있는 거 야들이다. 산남 치즈가 아빠 아씨 아? Ui nay vậy nào cũng phải bài. 아씨 떼떼해. làm hay là sao? 다시 튀기 좀 하옵니.
Trời ơi. Hoặc phố xài vậy. Ôi tận này thì là con ra rồi. Rồi chúng ta kêu là dây rồi bây giờ đi mà tăng Kaleja này cây nó này rồi Makan Thongba thăm bạn hả chạp sao last tôi sẽ lại đó bữa nay nó trong thân rồi mấy em tôi sẽ lấy thay đó ra xem rồi cái này là gì